ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯕꯥꯏꯀꯤꯡꯒꯤ एपिसोड 24 ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ। ꯋꯥꯔꯤ ꯑꯁꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯄ ꯑꯣꯏꯕꯅ ꯃꯃꯥꯡꯒꯤ एपिसोडꯁꯤꯡꯗꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ, ꯃꯔꯝꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ। एपिसोड 24 ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤꯗ ꯔꯦꯒꯅꯔ ꯑꯃꯗꯤ ꯂꯩꯒꯊꯥ ꯍꯣꯏꯁꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯀ꯭ꯔꯦꯇꯤꯀꯠꯇ ꯑꯃꯨꯛ ꯍꯜꯂꯛꯂꯤ। ꯃꯁꯤꯗ ꯖꯍꯥꯖꯁꯤꯡꯁꯤ ꯇꯣꯡꯅ ꯇꯣꯡꯅ ꯔꯦꯒꯅꯔꯅ ꯏꯊꯦꯜꯁꯇ पेरिस हारिबा सिटी अदुगी मरमदा नंगना अखंग मखै अइंगोंदा लोइना तम्मु हाइख्रे। इथेल्सना अइसु मफमदुदा अमुक्तगी हेना चत्रि अइखोइ थबक अमगी दमक फ्रेंकियागी आसम अमदा चटपनि। अइखोइना थुंगलरिबा मफम अदुदगिदि पेरिस खितंगि लापि, अदुबु मफमदुगी लुचिंगबा गुरु अदुना अइखोइबु पेरिसता कोइबा पुबिखि। अइना सिटी अदुबु अहानबु उजबदा मंगी संसारदा चटपगुम खनखि। सिटी अदु इसिंगना पुंकोइ कोइसनदुना वांग चावरबा लानबन अमना खाजनदुना लैबनि। वाल अदुगी माइगै खुदिमक्ता थोंग अचौ अचौबा मयाम सु पालि। अइगी पुंसीदा अदुमुक फजबा सिटी उखिद्रि। अदुबु सिटी अदुदगी हेना फजबा अमसु लेहौरि, मदुदि मफमदुदा लैरिबा नुपीसिंग अदुनि। इथेल्सना असुमना हायरकपासिदा रेगनरना याम इंटरेस्टिंग ओइना अदुदि नहाना अइंगोंदा हाइद्रिबा करिगिनो हंगकलि। इथेल्सना मखा तारदुना मफमदुदा लेहौरिबा नुपीसिंग अदु अदुकी मतिक फजै। अइसु इसाना इसागी पुकनिंगबु फाथाजदुना याम वाना मफमदुदगी हलक्खिबनि हाइदुना मखोइ अनिसि नोकमिनरम्मि। हौजिक मखोइनिना वारी नुंगाइना साबसि फ्लोकीना जहाज अमदगी उरे। फ्लोकीना अनिसिना करी वारी सानरिबनो तौरिसिना हाइदुना मथंदा मुरुमुम सोंदुना रेगनर होइदा याम साउना येंगलि। रोलोरा कनानो नंगना हाइरिदुबु हाइदुना फ्लोकीदा हंगम्मि। फ्लोकीना कना ओइरुनि नंगी नयाम्बा रेगनरगा मिरान मचा इथेल्सटेनगनिदना मखोइ अनिसि ngसाइदगी सुरसु नैसंदुना ngangnaribasi kari waribu saribano khangde haiduna yam sauna फ्लोकी से लैरि होजि। सोमदना रेगनरना इथेल्सता नंगदि नराइबग याम फबा मीनि हारम्मि। इथेल्सना अइंगोंदा अदुमना हारिबदु करी मरम लैबगिनो हंगलि। रेगनरना मदुगी मरमदि नंग ngasi पाउ नुपी थीदबिदा पाखंग ओइना लैबा ngambagini। अइसु मफमसिदा इचा लैरमद्रबदि अमुहन हलकदबा मी नत्ते, उपाय लैतबगी लाक्लिबनि हाइदुना सिनसि होंख्रे। सोमदना बियोना माका नुंगसिनजबि सोक्तुना लैरिबे पोरुनगी मनाक्ता लाक्तुना पोरुनगी सेवा तौजरम्मि। पोरुनना बियोंदा कैदौबा मफमसिदा लाक्लिबनो हंगलि। बियोना नंग इसिंग खौरांबरा, इसिंग थक्केरा हाइदुना इसिंग खरा पीगे तौरम्मि। पोरुनना आई हौजिक इसिंगजु खौरांदे, चानिंगबसु करीमता पोक्ते, नंग आइगी नाक्तगी चथोख्रो, आइबु इथंदा लहेलु हाइदुना बियोनबु पोरुनना तानथोरक्लि। बियोनसु पोरुनगी मओंगसिदा नुंगाइतना येंगजरि। हौजिक मखोइगी जहाज मयामसि तमना तमना सुम थौजलकपना मखोइगी पंथुंफम क्रेटिकटकी हिथांगफमदु यौरे। मसिदा मयामसिना पोचै मयाम थांगथदुना असोकपा कयामसु समसमदुना पुथोकनरक्लि। लैगथासु असोकपा मीमा माना समदुना पुथोकलगा मफम अमदा पोथाहल्लि। मसिदा मबुक कंगबी नुपी अनी चंगक्तुना लैगथादा मुन्ना येंगनुना लैख्रे। लैगथाना अइंगोंदा नखोइ अनीना येंगलिबा करिगिनो, करी पामगे हाइदुना हंगलि। नुपी असिना तोस्टिनदी उदे, तोस्टिनदी यावरक्तबरा हाइदुना हंगि। लैगथाना नखोइ अनिमक तोस्टिनबु थीरक्लिबरा। महाक्ति लाइबक थीबदगी अखोइ मयामबु थादोकलमलगा चटख्रे हाइरक्लि। मसिदा उरिबा मिरोलबा नुपी अनी असि तोस्टिनना ममांगदा हाइरम्बा नुपी अनीदा महाकी अंगांग लोइना यावदुना लैरे, वेसेक्सता थुना चटलसि हाइदुना हाइखिबा नुपी अनीदुनि ngasi उरिबा नुपी अनीसि। अनीसिसु तोस्टिन लैखिद्रे हाबनिना मफमसिदगी थवाइ नुंगाइतना मुक चटख्रे। सोमदना रोलोदी जहाजतगी हेक कुमथरकबगा सिगीना माबु वोअमदे हाइदुना कोइथी थीदुना येंगलि। इस्लोकसु रेगनर होइबु वोकनबगिदमक थोकलगलि। अहामदा इस्लोकना बियोनगा पोरुनगा हान थेंगनरे। इस्लोकना पोरुनगी ममाइदा सोलगलिबसि करिगिनो हंगे तौबदा बियोना हाना असोकपसि याम थुना फजलगनि हाइदुना पुसलगा चंख्रे। मथंगदना रेगनर होइसु असोकपा मी अमा समदुना लाक्लि। रेगनरना माकी नुपी इस्लोकपु उबदा असोकपा असि मी अमदा पुहनक्रगा इस्लोककी मनाक्ता महाक चंगक्लि। रेगनरना इस्लोकता अंगांगसिंगदी उदे, कदाइदा चटख्रगे हाइदुना हंगलि। इस्लोकना आई नंगा वारी अरुबा मा सानगदब लै, करिगुंबा मा येंगनगदबसु लै हाइरगलि। रेगनरनादी खरा सावरबना अखोइगे अंगांगसिंगदु कदाइ लैख्रगे हाइदुना हंजन हंजन हंगलि। तंजासिदा रोलोसु सिगीबु कौदुना लाक्लि। इस्लोकना रेगनरगी पाउखमसि पीद्रिङै रोलोबु कौरम्मि। रोलोदी सिगीबु कौबदा इस्लोकना कौरिबसि तादबिदा सिगीबु दुम कौदुना लैख्रे। इस्लोकना रोलोदा अरोइबा ओइना कन्ना कौदुना नंगना ngasi कौरिबा सिगीदु ताररोइ, महाक लैखिद्रे हाइदुना रोलोदा तमले। मसिदगी रोलोजु याम इमोशनल ओइबा माइथोंग अमगा लोइनना कैदौबदगी लैखिद्रेबनो हाबदु हंगलि। इस्लोकना लाइबक थीबा थौदो अमदा आइगी इचानुपा उबागा बिसक्कसि सोइबदगी इसिंगदा तासनखि। सिगीना आइगी अंगां अनिसिबु कलमलगा महाक्ति इसिंगदुदा लुप्थखरे।
ngasi phawba mahaki asiba hakchang adu phangdribani hairagli wafamsi tabadagi Rollo su mathamoi si chakna slok to onchanduna isor singna ingonda aran mathaba ama tawre hairagli tunglomdagi Floki na mu aikogi isordi aran ba mata tawdabani hairagli Ragnar su binungai tabasi khangduna changjanduna themgi torammi adubu Rollo na khudimaksi aigi irani aina mahakpu senabagi mahutta lam chathokduna leiruba mahakpu yengsanbiba ngamkhidabagi aigi irani haiduna mathanda sonduna Rollo si chatkre Ragnar su sloktam yam sauna yengamaga Rollo bu tanaragli Ragnar na Rollo bu khemjannabagi dama kauduna lakpada miyamara asida Rollo si mangthokre slok su Ragnar gi matungda amuk tanaragli aduga Floki gi Helga kasu slok gi matungda amuk inaragli Ragnar na slok to onsalakuna sigina aikoi ga angang singbu kari gi damak senari bano haiduna slok ta hangli masida Floki gi Helga kasu changjalakuna Helga na aikoi ahumna taran khaidokna duna angang singji senaban numitu sigi gi taba taran thokpadagi laibak thiba thogdo odu thokribani hairi Ragnar na aina hanglibisi Helga nangonda natti aina hanglibisi nangondani haiduna slokta amukasu hanglam slokna su Helga na hairibisi achumbani aikoi ahumna taran khaidokna duna angang singji senarakpani hairi Ragnar na mu Helga gidi pharene mahakide angang amasu yauri aduga sigi gidi angang matasu yawba natte aduga karigidamak angang singdo sena halibano haiduna slokta amukasu hangli masidagi slok si khumbam khangdabadagi ai hojik purungi asokpadu ingchaludaba yade haiduna Ragnar gi wahangi paukhumsi piramdabida chatkre Ragnar su slokta sauna yengdo lehori somna purun asi mahaki asokpa mamai si isingda yengjaduna kaptuna leiri masida slok su purungi manakta lagli slokna changchalakpasida purunna aigi nakta changchalakanu haiduna kapchaduna leikre slok su yan tadabadagi nangna haribadu karino kaidaurage haiduna khara amuk changchalaklam purunadi aigi nakta changchalakanu haiduna dum haiduna leiri slokna nangna nungaitaba kari leirabage aina mateng pangba ngambo oiragadi pangge hairaklammi masidagi purunsu mamai si leithoraktuna aigi phibam asida nangna kari mateng pangba ngamgidorubano haiduna kaptuna slok to onsalaklammi slok su purungi phibam asi ubada aki tujingbugo loinana nungaitaba amasu phawri mathangi sin asidana Rollo si sigi leikidre haiba paw tabadagi yu pangthakta thaktuna maicha asi khangnaba hotnari masida magi manakta layamba kanggu kharana aisu ai ichabu landa sikhrabani nipa amana mu sida hingliba aikoi mayam asi isa isagi kanagumba ama natraga amadi landa loina sinakhrabani imung manung kainabagi maichak loina khangnariba ngaktani nangna ngasi waribududagi aikoina waribasidagi helamgadra haiduna Rollo da karemna duna khanaba haurakli Rollo di yu ngauduna nakhoi mayam ai naktagi lamna layu haiduna lauri mayam sinadi Rollo gi mongsi ubada karemna basi sumsum henjalakli nipa amana yengu mayam aikoina thauna phai haina khalluba Rollo si ngasi di kaple Ragnar gi manau pana kaplaba haiduna karemna rammi masidagi Rollo na yu ngauna nipa sida chongjanduna nangna hoji haribudu kariba amukasu hayu haiduna phuge toram tanja sida bio laktuna mayam sida khut thadana ba kanna khamlammi Rollo na di yam sauna bion ai mangda thatkanu nang hantu natrabadi nang su yauna phuraklani hairammi biona kakana dumna pamlabadi ai karisu kaide mayam siga khanabagi mahut ai goina phunasi haiduna Rollo ga bion kasi nongmara sida phunaba haukhre biona sumna tawribasi Rollo bu mahakna phuningbagi phubadi natti mayam sinadi langduna mokhoini na phunaribasi yengdo leiri Rollo na bion bu inthoklamduna mayam sina leiri maigai somda ung chenchankre aduga mayam su loina phugani aduna laurammi biona muk chenchalakuna Rollo si chingdoktuna mana oina phugre biona sumna tawribasi karigumba mayam siga Rollo ga phunarabadi Rollo si soidana hatkhagani khangmadagi Rollo gi leiriba tension aji phadanaba mana hotnaribani masaji hoji hogatpa ngamdre Rollo na tapna hogalaktuna bionda ai bu halu law haiduna kapcharam bion su mathwai nungaitana leptuna leiri Rollo si hoji kapna mafam sidagi mahakya sauba si khara handuna chatkhre mathangi sin asidana slok asi phiron khara hongtoktuna leiri masida Ragnar na nangna sigida aikoi angang singbu senanabagi damak kaidawbagi hairibano hanglam slokna nangna ngasi hangibo wahangdugi paukhumdi aina hana pikhre hairakli Ragnar na mu adorabadi aikoi angang sing aduna unna phamjalaba ising imaiduda kaidawbagi damak chatluribano hangli slokna angang sing adu nangi na chani aduna nang lauduna mafam khuding chattuna khudingmak khangba pami mapagi matau lauduna makhong adu yaururibani hairakli masidagi slokna Ragnar da oina duna intimate tawnaba hotnaram Ragnar di masagi asawji phattabadagi slok tagi leithokduna chatkre slok su sauraktuna England dagi nangi aram khorang pumnamak koklaga laklabra haiduna slok si lauduna lehori mathangi sin asidana Lagartha hoi Floki hoi si wari ma sanaduna leiri Lagartha na mayam sida
ꯋꯦꯁꯦꯛꯁꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯍꯦꯟꯕ ꯃꯤ ꯈꯔ ꯑꯃꯁꯨ ꯄꯨꯗꯨꯅ ꯃꯐꯝꯗꯨꯗ ꯈꯨꯟꯗꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯐ꯭ꯂꯣꯀꯤꯅ ꯋꯥꯐꯝꯁꯤꯗ ꯀꯔꯦꯝꯅꯗꯨꯅ ꯌꯥꯏ ꯀꯩꯅꯣ, ꯃꯐꯝꯗꯨꯗ ꯃꯌꯥꯝꯗꯨ ꯊꯝꯗꯨꯅ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯀꯤ ꯃꯤꯅꯥꯏ ꯑꯣꯏꯍꯜꯂꯧꯕ ꯌꯥꯏ, ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯆꯠꯇꯨꯅ ꯃꯤꯅꯥꯏ ꯑꯣꯏꯔꯨꯕ ꯌꯥꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯐꯝꯁꯤꯗ ꯏꯊꯦꯜꯁꯅ ꯃꯔꯛ ꯊꯠꯇꯨꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯨꯏ꯫ ꯃꯁꯤꯗ ꯐ꯭ꯂꯣꯀꯤꯅ ꯏꯊꯦꯜꯁꯇ ꯈꯔ ꯎꯁꯤꯠꯇꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯪꯕ ꯅꯠꯇꯦ, ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯈꯤꯕ ꯂꯩꯇꯦ, ꯅꯪꯉꯣꯟꯗ ꯈꯨꯝꯃꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯍꯦꯜꯒꯥꯅ ꯃꯤꯉꯣꯟꯗ ꯑꯗꯨꯝꯅ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯐ꯭ꯂꯣꯀꯤꯗ ꯈꯥꯝꯕꯗꯁꯨ ꯐ꯭ꯂꯣꯀꯤꯁꯤ ꯌꯥꯈꯤꯗ꯭ꯔꯦ꯫ ꯐ꯭ꯂꯣꯀꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯁꯤꯒꯤ ꯅꯤꯄꯥ ꯑꯁꯤ ꯑꯩꯅ ꯌꯥꯝ ꯍꯩꯅꯗꯕ ꯅꯤꯄꯥ ꯑꯗꯨ ꯑꯣꯏꯔꯕꯅꯤ, ꯑꯩꯒ ꯃꯥꯏ ꯁꯨꯡꯆꯥꯟ ꯆꯥꯟꯅꯗꯦ꯫ ꯃꯁꯤꯗ ꯀꯔꯝꯅꯅꯣ ꯈꯪꯗꯦ ꯔꯦꯒꯅꯔꯅ ꯃꯥꯒꯤ ꯋꯥꯁꯤꯡꯁꯤ ꯏꯟꯗꯨꯅ ꯆꯠꯂꯤ꯫ ꯏꯊꯦꯜꯁꯅ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ, ꯔꯦꯒꯅꯔꯅ ꯑꯩꯒꯤ ꯋꯥ ꯏꯟꯕꯒꯤ ꯃꯍꯨꯠ ꯅꯪꯒꯤ ꯑꯣꯏꯅ ꯏꯟꯐꯝ ꯊꯣꯛꯄꯅꯤ꯫ ꯔꯦꯒꯅꯔꯅ ꯅꯪꯒꯤ ꯋꯥꯁꯤ ꯇꯥꯅꯤꯡꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯦ ꯍꯥꯏꯔꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯃꯌꯥꯝꯗ ꯆꯠꯆꯔꯒꯦ ꯍꯥꯏꯔꯝꯂꯒ ꯏꯊꯦꯜꯁꯤ ꯆꯠꯈ꯭ꯔꯦ꯫ ꯏꯊꯦꯜ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯐꯝꯁꯤꯗ ꯕꯤꯌꯣꯟꯁꯤ ꯑꯃꯨꯛ ꯆꯪꯉꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯏ ꯇꯩꯗꯨꯅ ꯂꯥꯛꯄ ꯑꯁꯤꯗ ꯃꯃꯥ ꯂꯦꯒꯔꯊꯥꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯔꯨꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯕꯤꯌꯣꯟꯅ ꯑꯪꯀꯜ ꯔꯣꯂꯣꯒ ꯐꯨꯅꯔꯨꯏ ꯍꯥꯏꯔꯝꯃꯤ꯫ ꯂꯦꯒꯔꯊꯥꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯃꯨꯛ ꯍꯪꯂꯤ꯫ ꯕꯤꯌꯣꯟꯅ ꯉꯁꯤ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯗꯨꯅ ꯐꯨꯅꯔꯝꯗ꯭ꯔꯕꯗꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯗꯕꯅꯤ, ꯋꯥꯐꯝ ꯑꯁꯤ ꯅꯣꯏꯅ ꯌꯥꯟ ꯇꯥꯔꯔꯣꯏ, ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯄꯣꯔꯨꯟꯕꯨ ꯎꯅꯕ ꯆꯠꯀꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯌꯣꯟꯅ ꯆꯠꯂꯣꯏ, ꯃꯥꯅ ꯑꯩꯕꯨ ꯃꯅꯥꯛꯇ ꯂꯩꯕ ꯄꯥꯝꯗꯦ, ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ, ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯀꯥꯟꯗ ꯑꯩꯕꯨ ꯀꯧꯔꯛꯀꯅꯤ, ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯕꯤꯌꯣꯟꯁꯤ ꯃꯐꯝꯁꯤꯗꯒꯤ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯍꯣꯡꯉꯛꯏꯕ ꯃꯑꯣꯡꯁꯤꯗ ꯂꯦꯒꯔꯊꯥꯁꯨ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯐ꯭ꯂꯣꯀꯤꯅ ꯍꯦꯜꯒꯥꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯕ ꯋꯥꯐꯝꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯜꯒꯥꯅꯁꯨ ꯃꯐꯝꯁꯤꯗ ꯐ꯭ꯂꯣꯀꯤ ꯍꯣꯏ ꯔꯦꯒꯅꯔ ꯍꯣꯏ ꯂꯩꯇ꯭ꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯂꯣꯏꯅ ꯐ꯭ꯂꯣꯀꯤꯗ ꯇꯝꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯐ꯭ꯂꯣꯀꯤꯅ ꯃꯐꯝꯁꯤꯗ ꯂꯝꯀꯣꯏꯕ ꯅꯤꯄꯥ ꯑꯃ ꯂꯥꯛꯑꯝꯃꯦ ꯍꯥꯏꯕꯗꯨ ꯍꯥꯕꯥꯠ ꯀꯧꯋꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯃꯐꯝꯁꯤꯗ ꯃꯍꯥꯛ ꯂꯥꯛꯑꯝꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯐꯝ ꯊꯣꯛꯏ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗ ꯍꯦꯜꯒꯥꯅ ꯁꯤꯈꯤꯕꯒꯤ ꯃꯊꯥ ꯁꯥꯟꯅꯔꯤꯉꯩꯁꯤꯗ ꯅꯪꯅ ꯀꯔꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯁꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯑꯄꯪꯕꯤ, ꯍꯥꯕꯥꯠ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯗꯨ ꯏꯁꯣꯔ ꯑꯣꯗꯤꯟꯒꯤ ꯑꯇꯣꯞꯄ ꯃꯤꯡ ꯑꯃꯅꯤ, ꯁꯤꯈ꯭ꯔꯕ ꯁꯤꯒꯤꯁꯨ ꯚꯦꯟꯍꯦꯂꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯒꯅꯤ, ꯅꯪꯅ ꯋꯥꯐꯝꯁꯤꯡꯁꯤ ꯑꯇꯣꯞꯄꯗꯗꯤ ꯇꯝꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯜꯒꯥꯅ ꯀꯅꯥꯝꯇꯗ ꯇꯝꯗ꯭ꯔꯤ, ꯀꯔꯤꯒꯨꯝꯕ ꯔꯦꯒꯅꯔꯅ ꯁ꯭ꯂꯣꯛꯀ ꯍꯥꯕꯥꯠꯀ ꯅꯨꯡꯁꯤꯅꯈꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯔꯕꯗꯤ ꯅꯥꯇꯩ ꯆꯥꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯠꯁꯤꯟꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯐꯩ, ꯋꯥꯐꯝ ꯑꯗꯨ ꯅꯪꯅ ꯇꯝꯕ ꯌꯥꯔꯣꯏ, ꯋꯥꯐꯝ ꯑꯗꯨꯗꯤ ꯔꯦꯒꯅꯔꯗ ꯑꯩꯅ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯐ꯭ꯂꯣꯀꯤꯁꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯁꯤꯟ ꯑꯁꯤꯃꯨꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯁꯒꯣꯜ ꯇꯣꯡꯕ ꯅꯤꯄꯥ ꯑꯃꯅ ꯂꯦꯒꯔꯊꯥꯕꯨ ꯀꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯦꯒꯔꯊꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯕꯞ ꯆꯪꯉꯛꯇꯨꯅ ꯑꯗꯣꯝꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯍꯥꯏꯈ꯭ꯔꯦ꯫ ꯂꯦꯒꯔꯊꯥꯅꯁꯨ ꯏꯉꯛ ꯉꯛꯅ ꯀꯔꯤ ꯄꯥꯎꯅꯣ, ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯥꯎꯅꯣ ꯍꯪꯂꯤ꯫ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯂꯩꯖꯔꯝꯕ ꯂꯝ ꯑꯃꯗꯤ ꯂꯟ ꯊꯨꯝꯁꯤꯡ ꯄꯥꯏꯔꯝꯕ ꯐꯝꯁꯨ ꯌꯥꯎꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯣꯏꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯦꯒꯔꯊꯥꯁꯨ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯀꯔꯝꯕ ꯃꯤꯅꯅꯣ ꯍꯪꯂꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯀꯥꯐꯅꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯦꯒꯔꯊꯥꯁꯨ ꯊꯥꯖꯗꯗꯨꯅ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ, ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯑꯗꯣꯝꯅꯗꯤ ꯑꯗꯨꯝꯅ ꯈꯟꯕꯤꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯦꯒꯅꯔꯒ ꯂꯦꯒꯔꯊꯥꯒꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯂꯦꯒꯔꯊꯥꯅ ꯔꯦꯒꯅꯔꯗ ꯑꯩꯅꯗꯤ ꯅꯪꯒꯤ ꯋꯦꯁꯦꯛ ꯆꯠꯄꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ, ꯑꯗꯨꯅ ꯍꯟꯗꯛ ꯑꯩꯒꯤ ꯃꯇꯦꯡ ꯑꯁꯤ ꯅꯪꯅ ꯄꯥꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯈꯔ ꯀꯔꯦꯝꯅꯅ ꯑꯩꯅ ꯑꯗꯣꯝꯕꯨ ꯋꯦꯁꯦꯛ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯐꯣꯔꯁ ꯇꯧꯈꯤꯕ ꯂꯩꯇꯦ, ꯅꯪ ꯅꯁꯥꯅ ꯊꯣꯡꯅ ꯂꯥꯛꯆꯔꯒ ꯌꯥꯎꯖꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯀꯔꯤ ꯀꯥꯐꯀ ꯂꯥꯟ ꯁꯣꯛꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯈꯔꯗꯤ ꯁꯣꯏꯗꯅ ꯁꯤꯒꯅꯤ, ꯃꯤꯁꯤꯡꯁꯤ ꯑꯩ ꯃꯌꯦꯡ ꯇꯥꯍꯟꯅꯤꯡꯗ꯭ꯔꯦ, ꯅꯪꯒꯤ ꯐꯝ ꯑꯗꯨ ꯅꯪꯉꯣꯟꯗ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯔꯦꯒꯅꯔꯅ ꯂꯦꯒꯔꯊꯥꯗ ꯍꯪꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯐꯝꯅꯤ, ꯑꯩꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯈꯨꯗꯤꯡꯃꯛꯇꯨ ꯐꯪꯈꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯀꯅꯥꯝꯇꯅ ꯂꯧꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯂꯩꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟ ꯂꯦꯒꯔꯊꯥꯒꯤ ꯃꯆꯤꯡꯁꯤ ꯈꯪꯕꯅꯤꯅ ꯅꯣꯛꯂꯒ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯩ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯒꯦ ꯍꯥꯏꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯁꯤꯗꯅ ꯔꯦꯒꯅꯔ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯏꯁꯂꯣꯛꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯈꯤꯇꯪ ꯂꯥꯞꯅ ꯐꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯧꯖꯤꯛ ꯃꯣꯠ ꯏꯇꯤꯟ ꯇꯤꯟꯅꯗ꯭ꯔꯦ꯫ ꯔꯦꯒꯅꯔꯅ ꯆꯥꯅ ꯆꯥꯅ ꯍꯥꯕꯥꯠ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯁꯤꯗ ꯏꯁꯂꯣꯛꯇꯤ ꯁꯨꯈꯨꯝ ꯈꯨꯝꯗꯦ꯫ ꯔꯦꯒꯅꯔꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯉꯛꯄꯗꯒꯤ ꯏꯁꯂꯣꯛꯅ ꯅꯪꯅ ꯌꯥꯝꯅ ꯈꯪꯅꯤꯡꯂꯕꯗꯤ ꯍꯥꯏꯔꯒ ꯇꯥꯔꯣ, ꯅꯪꯅ ꯊꯑꯣꯏꯅ ꯈꯟꯕꯤꯗ꯭ꯔꯕ ꯅꯆꯥ ꯑꯇꯣꯝꯕ ꯑꯥꯏꯕꯔꯒꯤꯗꯃꯛ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯝꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯇꯥꯔꯣ꯫ ꯅꯪꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯇꯧꯔꯝꯂꯤꯕꯁꯤꯡꯁꯤ ꯅꯪꯅ ꯇꯧꯕ ꯉꯝꯕ ꯊꯕꯛ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯏꯆꯥ ꯑꯥꯏꯕꯔꯒꯤ ꯑꯅꯥꯕꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯗꯨꯅ ꯌꯦꯡꯉꯨ ꯉꯁꯤꯗꯤ ꯑꯉꯥꯡ ꯑꯁꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯣ, ꯃꯃꯥꯡꯗꯗꯤ ꯑꯁꯨꯝꯅ ꯇꯨꯝꯕ ꯐꯪꯖꯕ ꯏꯆꯥ ꯅꯠꯇꯦ꯫ ꯏꯁꯂꯣꯛꯅ ꯍꯥꯕꯥꯠꯄꯨ ꯌꯥꯝ ꯊꯥꯒꯠꯂꯝꯃꯤ꯫ ꯔꯦꯒꯅꯔꯅ ꯏꯁꯂꯣꯛꯇ ꯑꯗꯨꯗꯤ ꯍꯥꯕꯥꯠ ꯑꯗꯨ ꯌꯥꯝ ꯐꯕ ꯃꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫
ꯁ꯭ꯂꯣꯛꯅꯁꯨ ꯍꯣꯏ ꯃꯍꯥꯛ ꯌꯥꯝ ꯐꯕ ꯃꯤꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯍꯧꯒꯠꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯥꯏꯚꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯝꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯥꯏꯚꯔ ꯑꯁꯤ ꯃꯍꯥꯛꯅ ꯄꯝꯂꯨꯕꯗꯒꯤꯗꯤ ꯑꯃꯨꯛ ꯀꯞꯄ ꯍꯧꯔꯛꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯁꯨ ꯁ꯭ꯂꯣꯛꯀꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯨꯅ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯖꯨꯗꯤꯠ ꯑꯁꯤ ꯂꯨꯃꯥꯟꯗ ꯀ꯭ꯔꯣꯁꯃꯥ ꯑꯃ ꯂꯣꯟꯕꯗ ꯃꯈꯨꯠꯇ ꯌꯦꯇꯨꯝꯅ ꯊꯤꯟꯖꯤꯟꯕꯗꯒꯤ ꯏ ꯊꯣꯛꯂꯤ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯤꯕ ꯏ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯆꯤꯟꯕꯥꯟꯗ ꯇꯩꯁꯟꯗꯨꯅ ꯃꯥꯅ ꯂꯣꯜꯂꯤꯕ ꯔꯨꯃꯥꯟ ꯑꯁꯤꯗ ꯆꯨꯞꯆꯗꯨꯅ ꯏꯊꯦꯜꯁꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯑꯦꯊꯦꯜꯋꯨꯜꯐꯅꯁꯨ ꯎꯈ꯭ꯔꯦ꯫ ꯑꯦꯊꯦꯜꯋꯨꯜꯐꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯧꯖꯤꯛ ꯅꯪꯅ ꯍꯟꯇꯛ ꯃꯔꯛ ꯑꯁꯤ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯖꯨꯗꯤꯠꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯊꯦꯜꯋꯨꯜꯐꯅ ꯑꯗꯨꯒ ꯀꯔꯤꯒꯤ ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕ? ꯅꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ꯭ꯔꯥ? ꯑꯈꯪ ꯑꯍꯩ ꯀꯧꯗꯨꯅ ꯌꯦꯡꯍꯟꯁꯤꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯖꯨꯗꯤꯠꯅ ꯃꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯅ ꯃꯈꯣꯏꯅ ꯑꯩꯒꯤ ꯍꯛꯆꯥꯡꯕꯨ ꯌꯦꯡꯂꯕꯁꯨ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯤꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝꯁꯤꯗꯒꯤ ꯏꯊꯦꯜꯋꯨꯜꯐꯁꯨ ꯆꯤꯡꯅꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤ ꯐꯤꯕꯝꯅꯣ? ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯖꯨꯗꯤꯠꯁꯤ ꯑꯃꯨꯛ ꯎꯪꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯏꯊꯦꯜꯋꯨꯜꯐꯅ ꯁꯥꯎꯔꯛꯇꯨꯅ ꯑꯩꯒꯤ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯖꯨꯗꯤꯠꯁꯨ ꯈꯪꯗꯨꯅ ꯃꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯅ ꯑꯩ ꯑꯉꯥꯡ ꯑꯃꯒꯁꯨ ꯃꯤꯔꯣꯜꯂꯦ ꯍꯥꯏꯔꯛꯂꯤ꯫ ꯏꯊꯦꯜꯁꯨ ꯋꯥꯐꯝꯁꯤꯗ ꯉꯛꯇꯨꯅ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯀꯔꯤꯕ ꯍꯥꯏꯗꯨꯅ ꯃꯅꯥ ꯑꯁꯤ ꯑꯃꯨꯛ ꯊꯥꯡꯖꯤꯜꯂꯝꯃꯤ꯫ ꯖꯨꯗꯤꯠꯅ ꯑꯃꯨꯛ ꯍꯟꯖꯟꯅ ꯑꯩ ꯑꯉꯥꯡ ꯑꯃꯒꯁꯨ ꯃꯤꯔꯣꯜꯂꯦ ꯍꯥꯏꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯊꯦꯜꯋꯨꯜꯐꯅ ꯃꯗꯨꯗꯤ ꯀꯔꯝꯅ ꯑꯣꯏꯔꯤꯕ? ꯏꯕꯥꯅꯤꯒꯤ ꯑꯍꯥꯟꯕ ꯐꯪꯖꯈꯤꯕ ꯏꯆꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯪꯒ ꯑꯩꯒ ꯉꯁꯤ ꯐꯥꯎꯕ ꯄꯨꯟꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ ꯍꯪꯉꯛꯂꯤ꯫ ꯖꯨꯗꯤꯠꯁꯨ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯤꯟꯊꯗꯨꯅ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯏꯊꯦꯜꯋꯨꯜꯐꯁꯨ ꯁꯥꯎꯒꯠꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯀꯞꯇꯨꯅ ꯖꯨꯗꯤꯠꯇ ꯂꯥꯎꯔꯛꯂꯤ꯫ ꯖꯨꯗꯤꯠꯁꯨ ꯀꯞꯇꯨꯅ ꯄꯥꯎꯈꯨꯝ ꯑꯁꯤ ꯄꯤꯈꯤꯗ꯭ꯔꯦ꯫ ꯑꯦꯊꯦꯜꯋꯨꯜꯐꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯥꯖꯕ ꯑꯁꯨꯌꯥꯝ ꯊꯝꯃꯨꯔꯒ ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯆꯩꯅꯥ ꯑꯁꯤꯗꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅ ꯑꯦꯊꯦꯜꯋꯨꯜꯐꯁꯤ ꯃꯊꯟꯇ ꯀꯞꯇꯨꯅ ꯀꯥ ꯑꯁꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯁꯤꯗ ꯑꯃꯨꯛ ꯐꯛꯂꯥ ꯑꯃꯗ ꯈꯨꯠꯇꯨꯝꯅ ꯁꯨꯗꯨꯅ ꯑꯦꯊꯦꯜꯋꯨꯜꯐꯁꯤ ꯌꯥꯝ ꯄꯦꯟꯗꯅ ꯀꯞꯆꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯦꯒꯕꯥꯔꯠꯁꯨ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯐꯤꯕꯝꯁꯤ ꯌꯦꯡꯈ꯭ꯔꯦ꯫ ꯑꯦꯒꯕꯥꯔꯠꯅ ꯃꯆꯥꯅꯨꯄꯥꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯊꯦꯜꯋꯨꯜꯐꯁꯨ ꯋꯥꯐꯝ ꯑꯁꯤ ꯃꯄꯥꯗꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯤ꯫ ꯑꯦꯒꯕꯥꯔꯠꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯗꯕ ꯂꯩ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯄꯥ ꯑꯦꯒꯕꯥꯔꯠꯅ ꯑꯦꯊꯦꯜꯋꯨꯜꯐꯄꯨ ꯄꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯁꯤꯗ ꯂꯦꯞꯂꯤꯕ ꯅꯤꯄꯥ ꯑꯁꯤ ꯃꯍꯥꯛꯅ ꯁꯤꯗ ꯄꯥꯎ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯤꯄꯥ ꯑꯁꯤ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯑꯩꯅ ꯄꯤꯔꯤꯕ ꯂꯝ ꯑꯗꯨꯗ ꯑꯋꯥꯡꯂꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕ ꯅꯤꯄꯥ ꯑꯃꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯐꯝꯗꯨꯗ ꯂꯧꯃꯤ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯁꯛ ꯇꯥꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯂꯧꯃꯤ ꯑꯁꯤꯗ ꯅꯪꯅ ꯇꯝꯅꯤꯡꯂꯤꯕ ꯄꯥꯎ ꯑꯗꯨ ꯏꯆꯥꯅꯨꯄꯥ ꯑꯁꯤꯗ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯛꯂꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯍꯟꯇꯛ ꯃꯐꯝꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯂꯤ꯫ ꯑꯋꯥꯡꯂꯣꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯟꯁꯤꯡ ꯑꯗꯨꯒ ꯕꯥꯎꯟꯗꯔꯤꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯃꯔꯩ ꯁꯨꯝ ꯌꯦꯠꯅꯔꯝꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯆꯥꯎꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯅ ꯑꯋꯥꯡꯂꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯙꯞ ꯇꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯁꯤ ꯇꯝꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯑꯦꯒꯕꯥꯔꯠꯅꯁꯨ ꯃꯆꯥꯅꯨꯄꯥꯗ ꯅꯪꯅꯁꯨ ꯍꯥꯟꯅ ꯈꯪꯉꯤꯕꯗꯨꯅꯤ ꯃꯐꯝ ꯑꯗꯨ ꯔꯦꯒꯅꯔꯒ ꯑꯩꯒ ꯌꯥꯅꯈ꯭ꯔꯕ ꯊꯥꯖꯕ ꯄꯤꯅꯈ꯭ꯔꯕ ꯃꯐꯝ ꯑꯃꯅꯤ꯫ ꯑꯩꯅꯁꯨ ꯃꯐꯝꯗꯨꯕꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯈꯟꯖꯔꯤꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯕꯗꯗꯤ ꯅꯪꯅ ꯂꯥꯟꯃꯤ ꯈꯔ ꯄꯨꯗꯨꯅ ꯃꯐꯝꯗꯨꯒꯤ ꯆꯌꯦꯠꯅꯕꯗꯨ ꯂꯣꯏꯁꯜꯂꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯦꯒꯕꯥꯔꯠꯁꯤ ꯇꯞꯊꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯅꯪꯗꯤ ꯃꯥꯔꯁꯤꯌꯥꯒꯤ ꯂꯥꯟꯐꯝꯗꯒꯤ ꯍꯜꯂꯛꯄꯗꯁꯨ ꯉꯥꯏꯔꯤ ꯑꯗꯨꯅ ꯅꯁꯥꯗꯨ ꯋꯥꯔꯝꯈꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯅꯤꯡꯂꯝꯂꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯊꯦꯜꯋꯨꯜꯐꯅ ꯑꯩ ꯆꯠꯀꯅꯤ ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯄꯥꯅꯁꯨ ꯑꯌꯥꯕ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯑꯦꯊꯦꯜꯋꯨꯜꯐꯁꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯐꯝꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯦꯊꯦꯜꯋꯨꯜꯐꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯖꯨꯗꯤꯠꯇ ꯋꯥꯔꯧꯕ ꯑꯃꯗꯤ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯝꯗꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯋꯥꯡꯂꯝꯒꯤ ꯃꯤꯁꯤꯡꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯔꯦꯒꯅꯔꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯇꯥꯟꯇ꯭ꯔꯤꯛꯁꯤꯒꯤ ꯃꯅꯥꯛꯇ ꯂꯨꯝꯗꯨꯅ ꯆꯪꯉꯛꯂꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯇꯣꯛꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅꯁꯨ ꯃꯍꯥꯛ ꯂꯥꯛꯂꯦ ꯈꯪꯕꯗꯒꯤ ꯅꯪ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ ꯔꯦꯒꯅꯔ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯔꯦꯒꯅꯔꯁꯤꯗꯤ ꯍꯥꯟꯅꯒꯤ ꯔꯦꯒꯅꯔꯗꯨ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤꯗꯤ ꯅꯤꯡꯊꯧ ꯔꯦꯒꯅꯔꯅꯤ꯫ ꯅꯤꯡꯊꯧ ꯑꯃꯅ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯇꯥꯟꯇ꯭ꯔꯤꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯊꯕꯛ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯕꯦꯕꯥꯔ ꯑꯃ ꯇꯧꯔꯛꯂꯤ꯫ ꯔꯦꯒꯅꯔꯁꯨ ꯇꯥꯟꯇ꯭ꯔꯤꯛꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯔꯦꯒꯅꯔꯅ ꯄꯦꯔꯤꯁ ꯀꯧꯕ ꯁꯤꯇꯤ ꯑꯃ ꯂꯩ ꯍꯥꯏ ꯃꯗꯨꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯄꯦꯔꯤꯁ ꯀꯧꯕ ꯁꯤꯇꯤ ꯑꯃ ꯂꯩ ꯃꯍꯥꯛꯀꯤ ꯊꯣꯡꯒꯥꯟꯁꯤꯡꯁꯤ ꯑꯩꯒꯤ ꯃꯤꯠꯇ ꯁꯪꯁꯪꯅ ꯎꯔꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯒꯤ ꯑꯥꯔꯊꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫
ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯅ ꯎꯕꯁꯤ ꯈꯛꯇꯅꯤ, ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯁꯦꯡꯕꯁꯤ ꯂꯣꯠꯁꯤꯟꯗꯕ ꯅꯠꯇꯦ, ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯑꯁꯦꯡꯕꯁꯤ ꯈꯪꯂꯒ ꯐꯠꯇꯕ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯀꯗꯕ ꯑꯣꯏꯔꯒꯗꯤ ꯑꯁꯦꯡꯕꯁꯤꯡꯁꯤ ꯂꯣꯠꯁꯤꯜꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯁꯦ ꯁꯥꯎꯔꯞ ꯇꯧꯗꯨꯅ ꯅꯍꯥꯛꯇꯤ ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯊꯕꯛꯁꯤꯡꯕꯨ ꯂꯣꯏꯅ ꯍꯥꯏꯕ ꯉꯝꯕꯅꯤ, ꯑꯗꯨꯅ ꯉꯁꯤꯁꯨ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ, ꯄꯦꯔꯤꯁ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯗꯨ ꯑꯩꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯁꯤꯇꯤ ꯑꯗꯨꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯗꯕꯗꯤ ꯑꯍꯤꯡꯕꯅ ꯉꯝꯂꯣꯏ, ꯑꯁꯤꯕꯅ ꯉꯝꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝꯁꯤꯗ ꯔꯦꯒꯅꯔꯁꯨ ꯉꯥꯎꯔꯦ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯅ ꯃꯁꯤꯃꯁꯨ ꯎꯔꯤ, ꯆꯥꯎꯔꯕ ꯁꯑꯣꯝ ꯑꯃꯁꯨ ꯅꯤꯡꯊꯧꯒꯤ ꯐꯝꯐꯝꯂꯥꯡꯗ ꯐꯝꯗꯨꯅ ꯅꯤꯡꯊꯧꯁꯤꯡꯅ ꯎꯞꯀꯗꯕ ꯂꯨꯍꯨꯞꯇꯨꯁꯨ ꯎꯞꯄ ꯎꯏꯅ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤꯗꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯤ ꯑꯣꯏꯔꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯔꯦꯒꯅꯔꯗ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯅꯣꯛꯁꯜꯂꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯇꯤꯡ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛ ꯃꯌꯥꯝꯁꯤ ꯉꯥꯏꯅꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯔꯦꯒꯅꯔꯁꯤ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯂꯤ꯫ ꯃꯌꯥꯝꯁꯤꯁꯨ ꯂꯥꯡꯉꯝꯃꯤꯕꯁꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯗꯨꯅ ꯔꯦꯒꯅꯔꯅ ꯍꯥꯏꯔꯛꯀꯗꯕ ꯋꯥꯁꯤ ꯇꯥꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯅ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯄꯦ, ꯃꯗꯨꯗꯤ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯊꯨꯕ ꯑꯁꯤꯗ ꯄꯦꯔꯤꯁꯇ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯗꯨꯗ ꯂꯥꯟꯗꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯔꯣꯂꯣꯅ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯔꯦꯒꯅꯔꯗ ꯄꯦꯔꯤꯁ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯏꯅꯥꯎ ꯅꯪꯅ ꯍꯪꯉꯤꯕ ꯋꯥꯍꯪ ꯑꯗꯨ ꯍꯪꯐꯝ ꯊꯣꯛꯄ ꯋꯥꯍꯪꯅꯤ꯫ ꯄꯦꯔꯤꯁꯁꯤ ꯐ꯭ꯔꯦꯡꯀꯤꯌꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯤꯇꯤ ꯑꯃꯅꯤ꯫ ꯐ꯭ꯔꯦꯡꯀꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ, ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯐꯝꯁꯨ ꯁꯤꯇꯤ ꯑꯁꯤꯅ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯋꯥꯍꯪ ꯑꯇꯩ ꯂꯩꯔꯕꯗꯤ ꯍꯪꯉꯛꯂꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯑꯃꯨꯛ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯕꯤꯌꯣꯅ ꯑꯃꯨꯛ ꯋꯥꯐꯝ ꯑꯁꯤ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯑꯩꯅ ꯉꯁꯤꯈꯛ ꯅꯤꯡꯁꯤꯡꯉꯛꯄꯗꯒꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤ ꯋꯥ ꯋꯥ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯔꯦꯒꯅꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯇꯦꯕꯜꯁꯤꯗ ꯀꯥꯈꯠꯇꯨꯅ ꯑꯩꯅ ꯈꯪꯉꯤ ꯂꯝ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛꯇꯤ ꯑꯣꯏꯔꯣꯏ꯫ ꯃꯐꯝ ꯑꯗꯨ ꯃꯥꯏꯀꯩ ꯊꯨꯡꯅ ꯑꯆꯧꯕ ꯋꯥꯜ ꯑꯃꯅ ꯀꯣꯏꯁꯟꯗꯨꯅ ꯂꯩꯕ, ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯊꯣꯡ ꯐꯥꯠꯄ, ꯑꯆꯧꯕ ꯊꯣꯡ ꯀꯌꯥꯅ ꯂꯩꯇꯦꯡꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯐꯝꯗꯨꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤ ꯋꯥꯈꯟꯁꯨ ꯁꯨꯡꯈꯟ ꯈꯜꯂꯝꯗꯦ, ꯑꯗꯨꯒ ꯑꯁꯥꯁꯨ ꯁꯨꯡꯇꯧ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯧꯔꯅꯤ, ꯑꯗꯨꯒ ꯃꯄꯨꯡ ꯐꯥꯅꯁꯨ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯦꯊꯦꯜꯁꯇꯦꯟꯕꯨ ꯀꯧꯁꯟꯗꯨꯅ ꯃꯌꯥꯝꯁꯤꯗ ꯑꯦꯊꯦꯜꯁꯇꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯔꯕꯅꯤ, ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯒꯤ ꯈꯪꯕꯅꯤ, ꯑꯗꯨꯒ ꯃꯃꯥꯡꯗꯁꯨ ꯃꯍꯥꯛꯅ ꯏꯪꯂꯦꯟ ꯍꯥꯏꯔꯤꯕ ꯂꯝꯗꯨꯒꯤ ꯃꯔꯝꯗꯁꯨ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯦꯇꯦꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛ ꯆꯥ ꯊꯛꯇꯨꯅ लांदुना लेरिङै लेगरथासी रेगनरगी मनाक्ता चंगछलक्ले अदुगा रेगनरना लेगरथागीदमक पांगथोकपीगनी हाइबा थबा अदु करंबा मतमदा पांगथोकदोइनो हाइदुना लेगरथाना याम साउना हंगली रेगनरना खंगजनदबा सादुना इबानीबु करी वाफम यानखिबा लैगे हाइदुना हंगली लेगरथाना खंगजनदबा तौगनु ngarangda nangna aigidamak काफका वारी सानागनी हाइख्रिबदुदी हाइदुना सिन्नसी होंखिदुना काफकी मनाक्ता लेगरथासी लागली लेगरथाना काफता अइना मफमसिदा लाइबसी करिगिनो हाइबा खंगब्रा नंगना अइंगोंदा मिनमदुना लनथुम लम अमदी फमचिंग लोय मुंदुना ngasidi nungaina lairagani gaina khanjari aina di nangbu yam thajaba thamgibani haujimak aingondagi laukhiba singdu loina hantoro haiduna legarthana dhap tawkri kasu regner loina duna laklabanina legarthada kaisu haiba ngamde regnerna kaafta kausalaktuna nanga aiga khakta kaada chikna wari sarusi hairami kasu regnerna hariba wafamsi yaduna kaasida changkhre legarthadi regnergi mawngsida kari tawgodoribano habasi khangdi अदुबु रेगनरना माना फानबा सिनगे हाबगी गिट अमा पिरमलगा काफना चंखरिबा कासिदा चंखरे रेगनरना काफता आइदी आइखोय मसेन लांथेंनादुना हाना सुनबसि पामदे अदुगा आइगी मी कया लान सोकनाबदा सिखिबसु पामदे अदुना यानाबमा पोरकलगा वाफमसिंगसि लोइसनबना फई हारकली काफसिदि हुजिक वामता ngang ngamdre रेगनरना मखा तारदुना हंतक इकुई कुइदना आइना पेरिसता लांदाबा चकदौरी मसिदा नंगसु नंगा लोइनना नंगी जहासिंगा लानमिसिंगसिगा पोरक्तुना आइगी मतेंग पांगु हाइरकली मसिददि काफसु वाफमदुदा आइना याद्रबदि कैदौगदोइनो हाइदुना हंगकली रेगनरना आइना हाइरबिसि याद्रगना नंगी लैजरिबा खुदिमक मांगलगनी हाइरकली काफना आइगी लमसि सुरा हाइरकली मसिदगी लेगरथा चंगजलक्तुना नंगी नते आइगिनी हाइरकली रेगनरसु लेगरथा लाकपदगिदि मतांगसिदि ननखोइनीना फनबा ngang हौरो आइ चटलगे हाइदुना थोखरी काफना लेगरथादा नंगना अइंगोंदा सारोंगनी हाइबा आइसु खंगी अदुबु मफम असिदि आइगी पोकनाफमनि मफमसिदा मयामसिगी लुचिंगबा ओइबगी हक असि यामना चावना लै अदुगा अमना आइना नंगबु नुक्सी हाबसि सिमसु असेंगमनि आइना नंगबु फंगबा ngamnabagidama थबक मयाम चथगरे हाइरक लेगरथाना नंगना आइबु पामे हाइरिबनिना
Nahana aina hangiba matamduda nangna paukhum adu pikhitriba karigino matamdudana losandura thamliba karigino hangakli masidagi kafna nokfet tawduna nang kari tawba pamlibano haiduna legar thada hangkhre masidagi sense amu hongkhiduna rolo si makhoi gi tantrik asigi manakta laktuna mahaki oiba wafam khara tantrik sida wakatuna khanghalli aidi ngasi phawba karimata pangal loksingna tanduna phangba mata leitri honarurabasu maithiduna adum leiba ngaktani hingrubada kanadraba haibadu ai oirabani rolona asumna masana masabu hanthajaduna yam pendana ngangduna leiba sida tantrik sina noksalaklammi masidagi rolona aina asuk pendana wafam singji phongdolaga adomna karigidamak noklibano hangakli tantrik sina rolo nangna nangi tungi punsi edu uba ngamamagadi ngasi nangna kaptuna laklibasi laklammo rolona adomna haninglibidu kari wafamno hairakli tantrik sina wafam asi mamangda regnerda su haikrabani mafam sidagi leiba sawo mama nongmadi miramda ningthaugi phamban kagani haikre mathangi sina sidana legar thana pham tawjaramba mafam asi makoigi praja mayamna muk makha tana suhogduna khungang ama sagatuna ingna chikna panjari masida ethel wolfna ngasai chatkiba du mafam sida yawraktuna mahaki kangu sida mafam sida leiriba praja singida yengduna nupi angang khaktana loina hatolo haidana order piduna makhoi mayamsi thang satokduna sagona si thaujalakli masidagi mafam sida leiramriba regner hogi kangu sing asi ju kochen chenduna mathawai hingnaba hotnari adubu sagon singchina tana duna angang khangde nupi khangde loi yanthatuna hatokre angang ama khakti naronda chenduna jangan sida phaujandagi hotnarammi adu masi phawba ethel wolfna ukibadagi manaimada ten kaphalakuna anga si hatokre hojik lega thama de regnerna sagalaba sadu mafam sida pungtum tumkhre haiba yare tawriba thawong sida ayengba koidasu bha men tadaba amagum uhalli ngachai mapa ekba nadi mafam sibu protect tawnabagi damakta machanu phaje tharakhibani aduga mafam si yawraklagana tawriba phibam sida kanana soiribano habdu makha taba sinsingda soidana khanglagani khunna si hujik pungtum tumna mai thadoklaga ethel wolfna makhoi mayam changdana lai khoramduna laik mathangi sina sidana legar thaji kretekatagi regner da waragduna chatnabagi sem saduna leiri makna waroribasina magi damak regner na lan sokna se yade haiduna mafam ji thadoktuna chatnaba hotnariban masida machano pa biwo laktuna khamlammi adu mama legar thana yadabadagi mafam sidagi namdana chatkre somdana regner na mathanda hi mada tongdo leiringai proki si magi manakta lakle prokina nangna habat haribani padugi maramda phajana khangdri aidi helgana hairakpadagi phajana khange habat ka nangi nupi slokana leinamba mari mafam sida thokriba thawdo watho aidi phajana khangi prokina liriba wari sida regner di taningdabana loire adubu prokina regner da hanjanna nang habat haribani pa si khangmra maha aikogi isor odingi atopa maming amani hairakli masidagi regner si wa mata ngangamdana hi sidagi kakhatuna muk chatkre mathangi sin asidana wesex ta muk lakle masida ningthau ekba na machano pa amadi mahaka loina duna chatluba mi sing asi kausanduna mayam sigi mamangda thina ngangdi nakoina aigi yathangi wangmada thabak mayam tawre nakoina ngasi tawruriba thaba asi aigi michet yamna thiba thabak michet yamna thiba oigadaba thabakni mafam adu aina luna thamjaba mafam amani paw asi regner hoina takhraga aingonda karini haina khankini nakoi khudimak ngasi tawriba thaba asigi damak dandi loina pigani nakoina ningthau ai leire habasi kawra male nakoina kuchi rasi yamna tawre haiduna lanmi mayama koksanduna ethel wolf ka chatluba kangu singasi loina phajinkhre lanmi singasida ekbana machano pa ethel wolf tasu nangdi ai ichane haina kanbigani haina khallibra madu oithoktabani nangsu dandi singasi phangpham toi ngasidi aina ngakpi bamta leiroi haiduna mayam sida law khongduna yamna sauna leiri huji ekbana ning ethel wolf ka chaminaruriba lanmi singasidi mahaki lanmi kharada phajanduna tham pukhro haiduna mafam sidagi putho ankhre hojik leihoribasi machano pa ethel wolf ka ekbat ka dangai hore mi amata leitraba kan sidade ekbat ki maithong achi salaw hongtoraktuna machano pa ethel wolf pu taram koksanduna phamina duna nungaiba wari kaya saduna mu leithokre matang sidagi khangle ngasaidagi tawriba plan asi ningthau ekbat ki plan ngaktani mahakna mayamgi mamangdadi afaba saba aduga manungdadi aduki matik phattaba mi habdu oiramle ethel wolfna mapada aina ngasi pangthok jaruriba thaba asi kaya phajaba watkhrbara haidun hangli mapana ethel da noktuna yam phajakre nang ngasi pangthokriba thaba asi aigidi yam maru oiba pangthok taba yadaba thaba amani kaidobagi aikoina awanglangi mi sing adubu
ꯃꯐꯝꯁꯤꯗ ꯂꯩꯍꯟꯒꯗꯧꯔꯤꯕꯅꯣ? ꯊꯕꯛ ꯑꯁꯤ ꯅꯪꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄꯒꯤꯗꯃꯛ ꯏꯄꯥꯅ ꯅꯪꯕꯨ ꯊꯥꯒꯠꯂꯤ ꯍꯥꯏꯗꯨꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫